ꯕꯨꯠꯂꯨꯋꯥꯎꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯤꯒꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯁꯨꯂꯣꯆꯅꯥ ꯍꯦꯟꯅ ꯊꯃꯣꯏ ꯀꯥꯏ, ꯀꯞꯂꯤꯕꯗꯣ ꯍꯦꯟꯅꯗꯨ ꯃꯤꯃꯥꯡ ꯀꯨꯝꯃꯥꯡ ꯅꯥꯏꯗꯅ ꯊꯤꯡꯕ ꯉꯝꯗꯅ ꯃꯃꯤꯠꯀꯤ ꯄꯤꯗꯣ ꯆꯗꯨꯝ ꯆꯗꯨꯝ꯫ ꯁꯨꯔꯦꯁꯀꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯀꯞꯂꯤ ꯑꯗꯨꯃꯛ ꯍꯥꯏꯔꯤ ꯁꯨꯂꯣꯆꯅꯥꯁꯨ꯫ ꯆꯥꯅꯕ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯍꯥꯏꯕꯒꯤ ꯑꯥꯊ꯭ꯔꯕꯨ ꯀꯔꯤꯅꯣ ꯁꯨꯔꯦꯁ? ꯅꯪꯉꯣꯟꯗ ꯂꯦꯞꯇꯨꯅ ꯂꯥꯛꯂꯤꯕ ꯑꯩꯕꯨ ꯆꯟꯅꯐꯝ ꯂꯩꯇ꯭ꯔꯦ ꯁꯤꯔ ꯉꯁꯤꯗꯤ꯫ ꯁꯨꯂꯣ, ꯄꯨꯟꯁꯤ ꯈꯣꯡꯆꯠꯁꯦ ꯀꯅꯥꯅ ꯇꯦꯜꯂꯤ ꯀꯅꯥꯅ ꯁꯥꯡꯉꯤ ꯍꯥꯏ, ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛꯁꯤꯗ ꯑꯩꯗꯤ ꯋꯥꯈꯜ ꯆꯥꯟꯅꯗꯕ ꯃꯤꯒ ꯈꯣꯡꯆꯠ ꯑꯃꯗ ꯆꯠꯃꯤꯟꯅꯕꯗꯤ ꯄꯥꯝꯗ꯭ꯔꯦ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯎꯔꯤꯕ ꯂꯤꯃꯤꯇꯦꯁꯟꯗꯨ ꯀꯔꯤꯅꯣ? ꯑꯩꯒ ꯆꯥꯟꯅꯗ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯔꯝꯗꯨꯗ ꯀꯔꯤ? ꯃꯔꯝꯗꯨ ꯑꯩꯅ ꯇꯥꯛꯂꯨꯕꯒꯤ ꯃꯊꯧ ꯇꯥꯗ꯭ꯔꯦ꯫ ꯆꯥꯟꯅꯗꯕ ꯋꯥꯈꯜ ꯍꯥꯏꯕꯁꯤꯗꯤ ꯏꯂꯨꯖꯟ ꯑꯃꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯁꯤꯅ ꯁꯟꯗꯣꯛꯅ ꯇꯥꯛꯀꯗꯕꯒꯤ ꯃꯔꯝꯁꯤꯕꯨ ꯀꯔꯤꯅꯣ? ꯏꯔꯥꯜ ꯂꯩꯇꯕꯤ ꯑꯩꯕꯨ ꯏꯔꯥꯜ ꯑꯃ ꯄꯤꯁꯤꯜꯂꯒ ꯆꯩꯅꯥ ꯈꯪꯉꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯏꯇꯣꯝꯇ? ꯇꯣꯛꯑꯁꯤ ꯁꯨꯂꯣꯆꯅꯥ, ꯆꯍꯤ 10 ꯅꯪꯒ ꯗꯤꯕꯦꯠ ꯇꯧꯔꯁꯨ ꯋꯥꯐꯝꯁꯤꯒꯤ ꯃꯇꯥꯡꯗ ꯅꯩꯅꯕꯗꯤ ꯂꯣꯏꯔꯔꯣꯏ꯫ ꯑꯩꯕꯨ ꯗꯤꯕꯦꯠꯀꯤ ꯇꯣꯄꯤꯛ ꯑꯣꯏꯅ ꯎꯔꯕꯅꯦꯕ ꯍꯧꯖꯤꯛꯇꯤ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯣꯡꯆꯠꯇ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯝꯕꯤ ꯑꯩꯕꯨ ꯅꯪꯅ ꯑꯗꯨꯛ ꯂꯥꯏꯅ ꯉꯥꯡꯕ ꯉꯝꯂꯕꯅꯤ꯫ ꯃꯁꯤꯗ ꯇꯥꯛꯄꯗꯤ ꯑꯩꯁꯦ ꯃꯃꯜ ꯌꯥꯎꯗꯕꯤꯅꯤ, ꯁꯤ ꯅꯠꯇ꯭ꯔꯥ? ꯁꯨꯂꯣꯆꯅꯥ, ꯇꯣꯛꯑꯁꯤ ꯁꯤꯒꯤ ꯃꯇꯥꯡꯁꯦ꯫ ꯑꯩꯒꯤ ꯍꯥꯏꯐꯝ ꯊꯣꯛꯄ ꯍꯥꯏꯔꯦ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯅꯔꯣꯏꯁꯦ꯫ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯅ ꯑꯔꯣꯏꯕ ꯑꯣꯏꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯔꯦꯁ ꯁꯃꯥꯏ ꯂꯩꯗꯨꯅ ꯆꯠꯀꯦ ꯇꯧꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯨꯂꯣꯆꯅꯥ ꯑꯁꯥꯎꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤ, ꯉꯥꯏꯈꯣ ꯁꯨꯔꯦꯁ꯫ ꯁꯨꯔꯦꯁ ꯃꯃꯥꯏꯗꯣ ꯐꯠ ꯂꯩꯁꯤꯜꯂꯦ꯫ ꯉꯥꯏꯈꯣ ꯍꯥꯏꯕ ꯋꯥꯍꯩꯁꯤꯗ ꯁꯨꯂꯣꯆꯅꯥꯅ ꯌꯨꯝꯗꯨꯗ ꯁꯩꯗꯥꯡꯕꯤ ꯑꯃ ꯂꯩꯕꯗꯨꯒꯤ ꯅꯠꯇ꯭ꯔꯥ ꯅꯪ ꯑꯩꯕꯨ ꯃꯤꯔꯥꯏꯔꯤꯁꯦ? ꯃꯃꯜ ꯂꯩꯇꯕꯤ, ꯍꯧꯔꯛꯐꯝ ꯈꯪꯗꯕꯤꯗꯨꯒꯤꯗꯃꯛ ꯑꯗꯨꯛ ꯍꯟꯊꯕ ꯊꯥꯛꯇ ꯀꯨꯝꯕ ꯑꯩꯕꯨꯅ ꯁꯦꯔꯥꯟꯅꯅ ꯈꯟꯗꯨꯅ ꯂꯃꯈꯥꯡꯁꯤꯗ ꯂꯝꯃꯨꯛ ꯅꯧꯔꯣ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯄ ꯉꯝꯂꯕꯅꯦꯕ꯫ ꯑꯉꯥꯎꯕꯤꯗꯨꯒꯤꯗꯃꯛ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯂꯩꯈꯥ ꯇꯥꯅꯕ ꯁꯤꯜꯂꯤꯕ꯭ꯔꯥ? ꯁꯨꯔꯦꯁꯅ ꯍꯥꯏꯔꯦ, ꯑꯩꯅ ꯍꯥꯟꯅ ꯁ꯭ꯋꯥꯏꯈ꯭ꯔꯦ, ꯋꯥꯐꯝꯁꯤꯗ ꯂꯤꯛꯂꯥꯕꯨ ꯄꯨꯁꯤꯜꯂꯛꯀꯅꯨ꯫ ꯑꯃꯔꯣꯝꯗ ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯂꯩꯈꯥ ꯇꯥꯅꯕ ꯉꯁꯤ ꯐꯥꯎꯕꯗ ꯀꯔꯤꯝꯇ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯏꯆꯝ ꯆꯝꯅ ꯂꯣꯏꯅꯕ, ꯆꯠꯃꯤꯟꯅꯕ, ꯀꯣꯏꯃꯤꯟꯅꯕ, ꯆꯥꯃꯤꯟꯅꯕ ꯈꯛꯇꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯍꯦꯟꯕ ꯕ꯭ꯂꯦꯝ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯁꯨꯔꯦꯁꯀꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯒ ꯍꯦꯟꯅ ꯈꯣꯏꯔꯥꯡꯕ, ꯈꯣꯏꯁꯥꯎꯕ, ꯏꯀꯥꯏꯕ ꯐꯥꯎꯔꯦ꯫ ꯑꯗꯨꯕꯨ ꯁꯨꯂꯣꯆꯅꯥ ꯁꯣꯟꯗꯦ, ꯉꯝꯅꯕ ꯃꯥꯒꯤ ꯊꯣꯛꯄ ꯈꯨꯝꯂꯛꯏ꯫ ꯉꯁꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤꯕ, ꯏꯕꯥꯅꯤꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯇ ꯁꯤꯡꯆꯦꯞ ꯊꯥꯔꯤꯕ, ꯑꯌꯦꯠꯄ ꯄꯤꯔꯤꯕꯗꯤ ꯅꯪꯅ ꯃꯇꯝ ꯄꯨꯝꯕꯗ ꯋꯥꯡꯅ ꯊꯥꯡꯀꯠꯂꯤꯕꯤ ꯂꯤꯛꯂꯥ ꯍꯥꯏꯗꯨꯅꯅꯤ꯫ ꯃꯁꯤꯗ ꯂꯤꯛꯂꯥ ꯄꯨꯁꯤꯜꯂꯛꯀꯗꯣꯁꯦ ꯀꯌꯥꯔꯛ ꯍꯥꯏꯅꯅꯤ? ꯀꯟꯊꯣꯔꯛꯀꯅꯨ ꯂꯤꯛꯂꯥꯕꯨ ꯁꯤꯗ꯫ ꯁꯨꯔꯦꯁꯇ ꯈꯨꯝꯃꯩ, ꯅꯪ ꯂꯩꯍꯧꯈꯤꯗ꯭ꯔꯥ? ꯑꯩ ꯆꯠꯂꯝꯃꯒꯦ꯫ ꯍꯌꯦꯡ ꯆꯠꯄꯒꯤ ꯁꯦꯝ ꯁꯥꯒꯗꯕꯁꯨ ꯂꯩꯍꯧꯏ, ꯅꯪꯒ ꯑꯣꯟꯁꯤꯟꯅꯕꯒꯤ ꯃꯇꯝ ꯂꯩꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯨꯔꯦꯁꯁꯨ ꯌꯥꯝ ꯄꯣꯡꯅ ꯃꯥꯒꯤ ꯀꯥꯔꯗꯣ ꯂꯕꯔꯣꯠꯇꯒꯤ ꯎꯔꯤꯄꯣꯛ ꯌꯧꯅꯕ ꯊꯧꯗꯨꯅ ꯆꯠꯈꯤ꯫ ꯏꯉꯛ ꯉꯛꯇꯨꯅ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯕ ꯉꯝꯗꯅ ꯁꯨꯂꯣꯆꯅꯥ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯝꯕꯤ ꯃꯄꯥꯜꯗꯨꯗ ꯂꯩꯍꯧꯏ꯫ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯅꯗꯤ ꯂꯥꯛꯆꯔꯛ, ꯊꯃꯣꯏ ꯃꯩꯆꯥꯛꯅꯗꯤ ꯍꯦꯟꯖꯤꯜꯂꯛ, ꯈꯨꯠꯁꯥ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯊꯦꯛꯇꯨꯅ ꯈꯥꯡꯍꯧꯏ꯫ ꯁꯨꯂꯣꯆꯅꯥꯅ ꯑꯣ, ꯑꯩꯉꯣꯟꯗ ꯆꯤꯡꯅꯔꯕꯅꯤ꯫ ꯑꯩꯒꯤ ꯂꯝꯕꯤꯗ ꯈꯨꯔꯧ ꯊꯥꯡꯂꯤꯕ ꯂꯤꯛꯂꯥꯕꯨ ꯁꯣꯏꯗꯅ ꯃꯥꯂꯦꯝꯁꯤꯗꯒꯤ ꯈꯣꯡꯒꯨꯜ ꯃꯨꯠꯈꯤꯅꯕ ꯃꯨꯠꯊꯠꯀꯅꯤꯌꯦ꯫ ꯃꯤꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯨꯟꯈ꯭ꯔꯒ ꯇꯨꯃꯤꯟ ꯂꯩꯊꯣꯛꯀꯗꯕꯤ ꯅꯨꯄꯤꯗꯨꯗꯤ ꯑꯩꯗꯤ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯂꯣꯆꯅꯥ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯔꯦ꯫ ꯃꯤ ꯆꯤꯟꯈ꯭ꯔꯕ ꯂꯝꯕꯤꯗꯨꯗ ꯀ꯭ꯋꯥꯀꯩꯊꯦꯜ ꯇ꯭ꯔꯥꯐꯤꯛ ꯄꯣꯏꯟꯠ ꯌꯧꯔꯛꯄꯗ ꯒꯥꯔꯤꯗꯣ ꯉꯥꯏꯍꯥꯛ ꯈꯥꯝꯃꯤ꯫ ꯁꯤꯒꯅꯦꯜꯗꯨꯅ ꯈꯥꯝꯃꯨ ꯍꯥꯏꯔꯛꯄꯅ꯫ ꯒꯥꯔꯤ ꯈꯥꯝꯂꯤꯉꯩꯗꯨꯗ ꯋꯥꯈꯜꯗꯅꯤ ꯈꯜꯂꯤꯕ,
ꯀꯔꯤꯒꯨꯝꯕ ꯑꯉꯥꯎꯕꯤ ꯂꯤꯛꯂꯥꯅ ꯂꯝꯕꯤꯁꯤꯒꯤ ꯄꯄꯥꯂꯥꯅ ꯆꯠꯂꯝꯂꯕꯗꯤ ꯑꯩꯒꯤ ꯀꯥꯔꯁꯤꯅ ꯊꯣꯝꯂꯝꯒꯗꯕꯅꯤ꯫ ꯂꯩꯖꯕꯤ ꯊꯥꯗꯨꯅ ꯑꯀꯟꯕ ꯁꯥꯐꯨꯗ ꯁ꯭ꯄꯤꯗ ꯀꯟꯅ ꯊꯧꯔꯛꯄ ꯑꯩꯒꯤ ꯀꯥꯔꯁꯤꯅ ꯂꯤꯛꯂꯥꯒꯤ ꯄꯨꯟꯁꯤ ꯗꯥꯏꯟ ꯊꯥꯔꯝꯕꯁꯨ ꯌꯥꯏ꯫ ꯑꯐꯕ ꯋꯥꯈꯜ ꯑꯃꯇ ꯈꯟꯕ ꯍꯩꯇ꯭ꯔꯦ꯫ ꯇ꯭ꯔꯥꯐꯤꯛ ꯁꯤꯒꯅꯦꯜꯗꯨꯅ ꯒ꯭ꯔꯤꯟ ꯍꯦꯠ ꯊꯥꯔꯛꯄꯒ ꯃꯌꯨꯝ ꯌꯧꯅꯕ ꯂꯥꯛꯑꯦ꯫ ꯁꯨꯃꯥꯡꯗ ꯀꯥꯔꯗꯨ ꯐꯩꯅ ꯈꯥꯝꯖꯤꯜꯂꯒ ꯁꯞꯇ꯭ꯔ ꯑꯃꯒ ꯂꯣꯏꯅꯅ ꯁꯨꯂꯣꯆꯅꯥ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯂꯩꯔꯤꯕ ꯄꯣꯠ ꯆꯩꯁꯤꯡꯗꯣ ꯂꯣꯏꯅ ꯊꯨꯒꯥꯏꯔꯦ꯫ ꯃꯤꯡꯁꯦꯜ ꯄꯨꯡꯀꯥꯏ, ꯄꯣꯠ ꯆꯩ ꯂꯩꯔꯝꯕ ꯂꯣꯏꯅ ꯆꯈꯥꯏꯔꯦ꯫ ꯃꯃꯥ ꯏꯕꯦꯝꯃ ꯙꯅꯄꯇꯤꯅ ꯃꯥꯒꯤ ꯀꯥꯒꯤ ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯕꯒꯤ ꯃꯈꯣꯜ ꯇꯥꯔꯗꯨꯅ ꯄ꯭ꯔꯞ ꯄꯥꯈꯠꯂꯗꯨꯅ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯈꯪꯅꯤꯡꯂꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯑꯦ꯫ ꯃꯆꯥꯅꯨꯄꯤꯅ ꯀꯥ ꯃꯅꯨꯡꯗ ꯇꯟꯗꯞ ꯇꯛꯄꯗꯧꯅ ꯇꯧꯔꯝꯂꯤꯕ ꯐꯤꯕꯝꯗꯨ ꯎꯕꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯉꯦ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯄꯨꯛꯅꯤꯡ ꯏꯍꯨꯜ ꯈꯪꯕꯤ ꯃꯃꯥ ꯙꯅꯄꯇꯤꯅ ꯊꯦꯝꯅꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯒꯤ ꯑꯁꯥꯎꯕꯗꯣ ꯐꯥꯊꯩ꯫ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯗꯨꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯇꯦ꯫ ꯏꯪꯊꯅꯕ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯊꯛꯑꯦ꯫ ꯃꯥꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯄꯥꯈꯠꯇꯨꯅ ꯏꯂꯤꯖꯥꯕꯦꯠꯇ ꯉꯥꯏꯍꯥꯛ ꯌꯨꯝꯗꯨꯗ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯐꯣꯟꯁꯨ ꯇꯧꯏ꯫ ꯃꯤꯠꯇ ꯇꯩꯔꯤꯕ ꯃꯁꯀꯔꯥ, ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯗꯨꯅ ꯑꯃꯨꯕ ꯏꯁꯤꯡ ꯑꯣꯜꯂꯦ꯫ ꯃꯥꯏꯊꯣꯡꯗꯣ ꯃꯔꯥꯡ ꯃꯔꯥꯡꯉꯗꯅ ꯑꯀꯥꯏꯕ ꯃꯤꯡꯖꯦꯜ ꯃꯆꯦꯠꯁꯤꯡꯗꯨꯗ ꯃꯁꯥꯒꯤ ꯁꯛꯇꯝꯕꯨ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯑꯋꯥꯕꯒꯤ ꯃꯁꯛꯅꯤ꯫ ꯎꯔꯤꯕ ꯇꯧꯔꯤꯕ ꯈꯨꯗꯤꯡ ꯃꯊꯣꯡ ꯈꯪꯗ꯭ꯔꯕ ꯑꯋꯥꯕ ꯑꯃꯅ ꯂꯥꯛꯁꯤꯟꯈꯤꯕꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯄꯨꯡꯄꯤꯛ ꯄꯤꯛꯁꯤꯜꯍꯟꯈ꯭ꯔꯦ꯫ ꯅꯨꯄꯥ ꯀꯥꯏꯅꯕꯒꯤ ꯅꯤꯡꯕ ꯊꯨꯡꯗꯕꯒꯤ ꯁꯤꯅꯤꯡꯕ ꯐꯥꯎꯔꯦ꯫ ꯃꯃꯥ ꯃꯆꯥꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯁꯦ, ꯏꯃꯥꯗ ꯍꯥꯏꯌꯣ, ꯀꯅꯥꯅ ꯏꯆꯥꯗ ꯂꯥꯛꯆꯔꯒꯦ? ꯏꯃꯥ ꯂꯩꯔꯤꯉꯩꯗ ꯏꯆꯥꯕꯨ ꯃꯤꯅ ꯂꯥꯛꯆꯕꯗꯤ ꯃꯇꯤꯛ ꯅꯠꯇꯦ, ꯃꯈ꯭ꯌꯥꯇꯣ ꯁꯦꯠꯀꯦ꯫ ꯄꯥꯛ ꯍꯦꯛ ꯈꯨꯝꯗꯦ ꯁꯨꯂꯣꯆꯅꯥ ꯀꯞꯂꯤ ꯀꯞꯂꯤ ꯎꯪꯗꯨꯅ ꯂꯩ꯫ ꯇꯟꯖꯥꯁꯤꯗ ꯏꯂꯤꯖꯥꯕꯦꯠꯁꯨ ꯀꯥ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯀꯥꯁꯤꯒ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯁꯨꯂꯣꯆꯅꯥꯒꯤ ꯃꯑꯣꯡ ꯃꯇꯧꯁꯤꯅ ꯍꯦꯟꯅ ꯄꯥꯈꯠꯄ ꯐꯥꯎꯔꯦ꯫ ꯏꯂꯤꯖꯥꯕꯦꯠꯁꯨ ꯆꯪꯁꯤꯜꯂꯛꯂꯒ ꯑꯋꯥꯕꯗꯨꯗ ꯁꯔꯨꯛ ꯌꯥꯔꯔꯦ꯫ ꯏꯂꯤꯖꯥꯕꯦꯠꯅ ꯀꯩꯗꯧꯔꯒꯦ? ꯍꯥꯏꯌꯨ ꯍꯥꯏꯕꯅꯦ, ꯅꯪꯅ ꯅꯨꯡꯉꯥꯏꯇꯕꯗꯣ ꯅꯪꯅ ꯍꯥꯏꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯈꯪꯗꯣꯔꯤꯒꯦ? ꯙꯅꯄꯇꯤꯅ ꯑꯗꯨꯅꯤ ꯏꯕꯦꯝꯃ, ꯏꯃꯥꯅ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ꯫ ꯙꯅꯄꯇꯤ ꯑꯃꯗꯤ ꯁꯨꯂꯣꯆꯅꯥꯅ ꯇꯛꯃꯟꯕꯗꯒꯤ ꯀꯞꯂꯗꯨꯅ ꯂꯞꯔꯣꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯆꯤꯊꯗꯅ ꯇꯝꯂꯦ꯫ ꯙꯅꯄꯇꯤ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯅ ꯍꯥꯏꯔꯛꯏ꯫ ꯑꯉꯥꯎꯕꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯑꯃꯒꯤꯗꯃꯛ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯥꯅ ꯃꯃꯜ ꯌꯥꯎꯗꯅ ꯀꯥꯏꯅꯔꯁꯤ ꯍꯥꯏꯗꯅ ꯍꯥꯏꯕ ꯉꯝꯂꯕ? ꯍꯦꯔꯥ, ꯌꯥꯝ ꯎꯁꯤꯠꯇꯕꯒꯤ ꯃꯑꯣꯡꯅꯤ꯫ ꯏꯂꯤꯖꯥꯕꯦꯠꯅ ꯃꯥꯗꯤ ꯌꯥꯝ ꯇꯧ ꯉꯝꯃꯤꯅ, ꯏꯃꯥꯟꯅꯕꯤꯁꯦ ꯀꯧꯔꯒ ꯏꯀꯥꯏꯕ ꯄꯤꯔꯤꯅꯦꯕ꯫ ꯙꯅꯄꯇꯤꯅ ꯉꯁꯤ ꯑꯩꯒꯤ ꯏꯆꯥꯅ ꯃꯤꯠꯂꯨꯗꯒꯤ ꯆꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯤꯡꯁꯤꯒꯤ ꯂꯃꯟ ꯑꯩꯅ ꯈꯨꯝꯒꯅꯤꯌꯦ? ꯍꯦ, ꯇꯨꯃꯤꯟ ꯂꯩꯔꯣꯏ, ꯇꯧꯒꯦꯗ꯫ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯃꯤꯁꯤꯡꯁꯦ ꯎꯁꯤꯠꯇꯕꯒꯤ ꯊꯕꯛ ꯇꯧꯕ ꯇꯥꯔꯦ꯫ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯇꯥꯗꯨꯅ ꯂꯩꯕꯤ, ꯑꯇꯥ ꯑꯇꯨ ꯈꯨꯟꯗꯨꯅ ꯆꯥꯕꯤ ꯑꯃꯒꯤꯗꯃꯛ ꯑꯁꯤ ꯌꯧꯅ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯤꯔꯥꯏꯕ ꯉꯝꯂꯕꯀꯣ? ꯙꯅꯄꯇꯤꯅ ꯀꯩꯗꯧꯕ ꯌꯦꯡꯕ ꯇꯥꯏ? ꯁꯤꯡꯅꯔꯛꯄꯗꯤ ꯂꯦꯝꯅꯗꯤ ꯇꯣꯛꯇꯦ꯫ ꯁꯨꯂꯣꯆꯅꯥꯗꯤ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯑꯩ ꯁꯤꯅꯤꯡꯂꯦ꯫ ꯉꯁꯤ ꯑꯩꯅ ꯏꯀꯥꯏꯕ ꯅꯪꯂꯤꯕ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯃꯈꯩ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯉꯝꯂꯣꯏꯌꯦ꯫ ꯏꯃꯥꯒꯤ ꯕꯦꯝꯃ, ꯏꯆꯥꯒꯤꯗꯃꯛ ꯏꯃꯥ ꯂꯩꯔꯤꯌꯦ꯫ ꯏꯆꯥꯅ ꯀꯔꯤꯒꯤ ꯁꯤꯗꯣꯏꯅꯣ? ꯃꯤ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯤꯡꯁꯦ ꯃꯁꯛ ꯈꯪꯅꯕ ꯇꯥꯛꯄꯤꯕ ꯇꯥꯏ꯫ ꯏꯂꯤꯖꯥꯕꯦꯠꯅ ꯁꯨꯂꯣ, ꯅꯪꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤ, ꯅꯪ ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ꯫ ꯑꯩ ꯃꯥ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ꯫ ꯏꯂꯤ, ꯃꯥꯅ ꯑꯩꯕꯨ ꯃꯤꯔꯥꯏꯔꯁꯨ ꯑꯩꯅꯗꯤ ꯃꯥꯕꯨ ꯃꯤꯔꯥꯏꯕ ꯉꯝꯂꯣꯏꯌꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯂꯣꯆꯅꯥ ꯏꯂꯤꯖꯥꯕꯦꯠꯕꯨ ꯀꯣꯟꯗꯨꯅ ꯀꯞꯄꯦ꯫ ꯑꯗꯨꯕꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯀꯞꯂꯝꯕꯗꯣ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯊꯦꯝꯕꯗꯒꯤ ꯐꯔꯦ꯫ ꯑꯃꯔꯣꯝꯗ ꯃꯆꯥꯒꯤ ꯃꯇꯧꯗꯣ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯙꯅꯄꯇꯤꯅ ꯑꯌꯨꯛꯇꯨꯗ ꯃꯤ ꯊꯥꯗꯨꯅ ꯀꯥꯃꯣꯡꯗꯒꯤ ꯇꯣꯝꯕ ꯑꯃꯗꯤ ꯗꯣꯖꯣ ꯂꯧꯍꯜꯂꯨꯔꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯈꯛꯇ ꯇꯣꯉꯥꯟꯕ ꯀꯥ ꯑꯃꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯙꯅꯄꯇꯤ ꯑꯃꯗꯤ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯀꯔꯤ ꯂꯩꯔꯤꯒꯦ ꯏꯆꯦꯝꯃ? ꯑꯩ ꯌꯥꯝ ꯄꯦꯟꯗꯦ꯫ ꯆꯤꯡꯃꯥꯏꯁꯤꯅ ꯆꯥꯛꯄ ꯂꯥꯝꯃꯩꯒꯨꯝ ꯆꯥꯛꯑꯦ ꯇꯧꯔꯤꯁꯦ꯫ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯃꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯃꯆꯥꯅꯨꯄꯤꯒꯤ ꯊꯧꯗꯣꯛꯁꯤꯡꯗꯣ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯇꯝꯃꯤ꯫ ꯋꯥꯔꯤꯗꯨ ꯂꯤꯕ ꯂꯣꯏꯔꯛꯄꯗ ꯙꯅꯄꯇꯤꯅ ꯐꯤꯕꯝꯁꯤ ꯌꯧꯔꯕꯗ
ꯈꯨꯠ ꯇꯨꯡꯕꯨꯅꯗꯨꯅ ꯂꯩꯕ ꯆꯨꯝꯂꯤꯕ꯭ꯔꯥ? ꯅꯍꯥꯟꯒꯩꯅ ꯅꯍꯥꯟꯒꯩ ꯑꯣꯏꯔꯦ, ꯉꯁꯤꯗꯤ ꯑꯔꯦꯞꯄ ꯑꯃ ꯉꯥꯡꯅꯁꯤ꯫ ꯑꯩ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯗꯨꯅꯤ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯕꯁꯨ ꯍꯩꯅꯗꯦ꯫ ꯑꯉꯥꯎꯕꯤꯗꯣ ꯌꯨꯝꯗꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕ ꯑꯃꯗꯤ ꯍꯥꯠꯇꯣꯛꯄ ꯅꯈꯣꯏ ꯉꯝꯂꯣꯏꯗ꯭ꯔꯥ? ꯇꯣꯝꯕꯅ ꯈꯨꯝꯃꯦ, ꯏꯆꯦꯝꯃ, ꯇꯥꯟꯊꯣꯛꯄ ꯈꯛꯇ ꯅꯠꯇ꯭ꯔꯥ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕꯗꯣ? ꯍꯟꯗꯛꯅ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯠꯄ ꯍꯥꯏꯗꯅ ꯑꯃ ꯌꯥꯎꯔꯝꯃꯤꯁꯤꯅ? ꯙꯅꯄꯇꯤꯅ, ꯇꯥꯟꯊꯣꯛꯄ ꯈꯛꯇꯅ ꯌꯥꯗ꯭ꯔꯦ ꯐꯤꯕꯝꯁꯤꯗ꯫ ꯗꯣꯖꯣꯁꯨ ꯈꯨꯝꯃꯦ, ꯂꯨꯗꯧꯔꯤꯗ ꯇꯧꯗꯣꯏꯁꯦ꯫ ꯙꯅꯄꯇꯤꯅ ꯍꯥꯏꯔꯦ, ꯐꯤꯕꯝꯅꯅꯤ ꯍꯥꯏꯔꯤꯁꯦ, ꯅꯈꯣꯏ ꯑꯅꯤꯁꯨ ꯈꯟꯅꯔꯣ꯫ ꯑꯩꯅ ꯁꯤꯜꯂꯤꯕ ꯊꯕꯛꯁꯦ ꯄꯥꯡꯊꯣꯛꯄ ꯉꯝꯅꯤ ꯅꯠꯇ꯭ꯔꯒ ꯉꯝꯃꯣꯏ ꯍꯥꯏꯗꯣ꯫ ꯉꯝꯃꯣꯏ ꯍꯥꯏꯔꯒ ꯃꯥꯏꯕ ꯃꯁꯤꯡ ꯋꯥꯠꯇꯦ ꯁꯅꯥ ꯂꯩꯕꯥꯛꯁꯤꯗ, ꯑꯍꯩꯕ ꯀꯅꯥꯅꯣ ꯇꯥꯟꯅꯔꯨꯒꯦ? ꯙꯅꯄꯇꯤ ꯌꯥꯝ ꯁꯥꯎꯅ ꯄꯦꯟꯗꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯔꯛꯄꯅꯤ ꯋꯥꯍꯩꯁꯤꯡꯁꯦ꯫ ꯗꯣꯖꯣ ꯑꯃꯗꯤ ꯇꯣꯝꯕ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯉꯤ, ꯃꯩ ꯍꯧꯈꯩ ꯁꯥꯎꯔꯦ ꯙꯅꯄꯇꯤꯁꯦ꯫ ꯃꯤꯒꯤ ꯂꯥꯏꯕꯨꯗꯤ ꯈꯣꯏꯔꯝꯃꯦ ꯍꯥꯏꯕꯕꯨ ꯅꯣꯡꯃꯇ ꯍꯥꯠꯄ ꯇꯨꯞꯄꯒꯤ ꯊꯕꯛꯇꯤ ꯑꯃꯨꯛꯇꯁꯨ ꯇꯧꯗ꯭ꯔꯤ꯫ ꯃꯁꯤꯗ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝꯁꯦ ꯄꯩꯁꯥ ꯃꯌꯥꯝꯕꯨꯗꯤ ꯐꯪꯅꯤ ꯍꯥꯏꯕꯕꯨ ꯀꯔꯝꯅ ꯍꯣꯏ ꯍꯥꯏꯒꯅꯤ ꯈꯜꯂꯨꯕꯗ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯤ ꯇꯣꯝꯕ꯫ ꯇꯣꯝꯕ ꯇꯨꯃꯤꯟ ꯂꯩ꯫ ꯗꯣꯖꯣꯅ ꯇꯣꯝꯕꯒꯤ ꯃꯥꯏꯊꯣꯡꯗ ꯌꯦꯡꯉꯤ, ꯀꯔꯤ ꯏꯪꯒꯤꯠ ꯎꯠꯂꯛꯀꯦ ꯍꯥꯏꯕꯒꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯀꯥꯗꯣ ꯄꯨꯡꯆꯤꯛ ꯆꯤꯛꯏ꯫ ꯃꯤꯅꯠ 10ꯃꯨꯛ ꯇꯨꯃꯤꯟ ꯂꯩꯔꯨꯔꯕ ꯃꯇꯨꯡ ꯙꯅꯄꯇꯤꯅ, ꯉꯁꯤ ꯅꯣꯡꯃ ꯆꯨꯞꯄ ꯑꯃ ꯌꯨꯝꯗ ꯆꯠꯂꯒ ꯈꯜꯂꯨꯔꯣ꯫ ꯍꯌꯦꯡ ꯉꯝꯅꯤ ꯉꯝꯃꯣꯏ ꯍꯥꯏꯕꯗꯣ ꯐꯣꯟꯗ ꯍꯥꯏꯔꯣ꯫ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯉꯝꯒꯗꯕ ꯃꯤ ꯊꯤꯔꯒꯦ꯫ ꯑꯩꯒꯤꯕꯨꯗꯤ ꯊꯣꯏꯅ ꯀꯥꯏꯕ ꯂꯩꯇꯦ, ꯃꯇꯤꯛ ꯆꯥꯕ ꯑꯍꯩꯕ ꯃꯤꯗꯨꯅꯤ ꯊꯤꯗꯣꯏꯁꯦ꯫ ꯙꯅꯄꯇꯤ ꯌꯥꯝ ꯀꯦꯡꯅ ꯍꯥꯏꯔꯦ꯫ ꯗꯣꯖꯣ ꯑꯃꯗꯤ ꯇꯣꯝꯕꯁꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟ ꯃꯔꯨ ꯂꯨꯛꯊꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯐꯝꯂꯒ ꯑꯅꯤꯗꯨꯁꯨ ꯌꯨꯝꯗꯨꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯉꯁꯥꯏꯗꯤ ꯂꯧꯕ ꯂꯥꯛꯄꯅꯤ, ꯍꯧꯖꯤꯛꯇꯤ ꯍꯟꯈꯤꯕ ꯃꯇꯝꯁꯤꯗ ꯊꯧꯁꯥ ꯋꯥꯁꯥꯗ꯭ꯔꯦ, ꯈꯣꯡꯅ ꯑꯣꯏꯅ ꯍꯜꯂꯦ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯑꯌꯨꯛꯁꯤꯗ ꯁꯨꯔꯦꯁ ꯃꯥꯒꯤ ꯀꯥꯗ ꯇꯦꯟꯁꯟ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯂꯩ꯫ ꯃꯥꯒꯤ ꯃꯃꯥꯟꯅꯕꯅꯤ ꯔꯣꯁꯟ ꯑꯃꯗꯤ ꯑꯃꯔ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯖꯤꯜꯂꯦ꯫ ꯍꯌꯦꯡ ꯆꯠꯇꯣꯔꯦ ꯍꯥꯏꯕꯒꯤ ꯃꯃꯥꯟꯅꯕ ꯂꯥꯛꯑꯦ ꯈꯪꯕꯗꯒꯤ ꯀꯥ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯑꯦ ꯁꯨꯔꯦꯁ꯫ ꯔꯣꯁꯟꯅ, ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯀꯥ ꯃꯅꯨꯡꯗꯒ ꯃꯣꯟꯗꯪ ꯁꯥꯟꯅꯔꯤꯔꯣ? ꯁꯨꯔꯦꯁꯅ ꯈꯨꯝꯃꯤ, ꯁꯥꯟꯅꯗꯦꯗ, ꯍꯛꯆꯥꯡ ꯉꯝꯗꯦ꯫ ꯔꯣꯁꯟ ꯍꯥꯏꯔꯦ, ꯌꯥꯔꯦ ꯇꯥꯏꯕꯨꯡꯉꯣ, ꯈꯪꯕꯤ ꯌꯥꯅꯤꯀꯣ꯫ ꯇꯝꯐꯥ ꯃꯔꯛ ꯊꯠꯂꯦ, ꯍꯩꯃꯥ, ꯅꯣꯏ ꯂꯥꯛꯏꯕ ꯑꯣꯏꯔꯦ? ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯈꯨꯝꯃꯦ, ꯍꯣꯏ ꯇꯩꯃ, ꯍꯌꯦꯡ ꯆꯠꯇꯧꯔꯦ ꯍꯥꯏꯕꯗꯨꯗ ꯇ꯭ꯔꯤꯠ ꯑꯃ ꯄꯤꯒꯦꯅ ꯂꯥꯛꯏꯕ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯈꯔ ꯄꯨꯊꯣꯛꯎꯁꯣ, ꯍꯟꯗꯛ ꯁꯨꯇꯤ ꯊꯣꯛꯂꯛꯄꯁꯦ ꯌꯨꯝꯒꯤ ꯃꯈꯥꯗ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩ꯫ ꯉꯁꯥꯏ ꯉꯥꯏꯍꯥꯛꯄꯨꯗꯤ ꯅꯣꯏ ꯃꯔꯨꯞꯁꯦ ꯆꯦꯃꯥꯡ ꯃꯥꯡꯂꯨꯕꯅꯤ꯫ ꯁꯨꯔꯦꯁꯅ, ꯑꯩꯈꯣꯏ ꯇꯩꯃꯅ ꯉꯥꯡꯕꯁꯤꯃ ꯊꯕꯛ ꯆꯠꯂꯨꯕꯅꯤꯕ, ꯆꯦꯃꯥꯡ ꯃꯥꯡꯕ ꯅꯠꯇꯤꯌꯦ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤꯗꯅ ꯍꯥꯏꯔꯛꯏ ꯁꯨꯔꯦꯁ꯫ ꯑꯃꯔꯅ, ꯈꯪꯗꯦꯕꯨ, ꯍꯣꯁꯇꯦꯜꯒꯤ ꯀꯥ ꯃꯅꯨꯡꯗꯨꯗ ꯁꯨꯝ ꯂꯩꯁꯤꯟꯈꯤꯕꯅ ꯀꯣꯏꯕ ꯂꯥꯡꯕꯒ ꯂꯣꯏꯅ ꯀꯥꯎꯈ꯭ꯔ ꯃꯥꯜꯂꯦ, ꯂꯥꯏꯔꯤꯛꯀ ꯁꯨꯝ ꯂꯣꯏꯅꯗꯨꯅ ꯂꯩꯕꯒ꯫ ꯁꯨꯔꯦꯁꯅ, ꯌꯥꯔꯦꯗ꯫ ꯇꯝꯐꯥꯅ ꯑꯃꯨꯛ, ꯑꯗꯣ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯩꯈꯣꯏꯗ ꯅꯣꯏ ꯑꯅꯤ ꯆꯥꯛ ꯆꯥꯔꯁꯤ, ꯌꯨꯝꯗ ꯄꯥꯎ ꯍꯥꯏꯈꯣ ꯆꯥꯛ ꯍꯥꯞꯄꯨꯔꯨꯅꯨꯅ꯫ ꯔꯣꯁꯟ ꯑꯃꯗꯤ ꯑꯃꯔ ꯃꯃꯤꯠ ꯃꯅꯥ ꯂꯪꯈꯠꯂꯦ, ꯍꯔꯥꯎꯕꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯦ꯫ ꯆꯥꯛ ꯄꯜꯂꯛꯄꯗ ꯆꯥꯛꯀꯤ ꯅꯃꯥꯗ ꯂꯤꯛꯂꯥꯕꯨ ꯂꯨꯝꯕ ꯑꯁꯤꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯜꯂꯤꯕ꯫ ꯔꯣꯁꯟꯅ, ꯌꯥꯔꯅꯤ ꯇꯩꯇꯩꯃ꯫ ꯇꯝꯐꯥꯅ, ꯀꯔꯤꯒꯤ ꯌꯥꯕꯅꯣ? ꯍꯌꯦꯡ ꯅꯃꯥꯟꯅꯕꯁꯦ ꯆꯠꯈ꯭ꯔꯅꯤ, ꯍꯌꯦꯡ ꯏꯌꯥꯔꯄꯣꯔꯠꯇ ꯊꯤꯟꯗꯣꯛꯄꯁꯨ ꯅꯣꯏꯅꯤ ꯌꯥꯎꯒꯗꯕꯅꯤ꯫ ꯌꯦꯡꯉꯣꯏ, ꯆꯥꯛꯇꯤ ꯁꯤꯗ ꯆꯥꯁꯤ, ꯅꯨꯃꯤꯗꯥꯡ ꯆꯥꯗ ꯂꯥꯛꯇ ꯌꯥꯔꯣꯏꯀꯣ꯫ ꯑꯗꯣ ꯅꯣꯏꯕꯨ ꯇ꯭ꯔꯤꯠ ꯍꯥꯏꯗꯨꯕꯨ ꯀꯗꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯤꯕꯣ? ꯔꯣꯁꯟꯅ ꯈꯨꯝꯃꯦ, ꯁꯨꯝ ꯀꯣꯐꯤꯒꯨꯝꯕ ꯑꯃ ꯊꯛꯎꯁꯤꯔꯅ ꯈꯟꯕꯩ ꯋꯥꯅꯤ꯫ ꯑꯗꯨꯗꯤꯅꯦ, ꯑꯩꯈꯣꯏ ꯂꯤꯛꯂꯥꯒ ꯕꯨꯕꯨꯒꯁꯦ ꯈꯔ ꯄꯨꯈꯣ, ꯅꯣꯏ ꯒꯥꯔꯤ ꯑꯆꯧꯕ ꯌꯥꯎꯔꯛꯄ ꯅꯠꯇ꯭ꯔꯣ? ꯑꯃꯔꯅ ꯐꯠ ꯈꯨꯝꯃꯦ, ꯑꯅꯤꯗꯨꯝ ꯌꯥꯎꯔꯦ ꯏꯇꯩꯃ, ꯅꯆꯟꯅꯨꯄꯤꯁꯦ ꯀꯣꯏꯕ ꯑꯃꯨꯛꯇ ꯄꯨꯗ꯭ꯔꯤ, ꯑꯝꯇ ꯄꯨꯔꯨꯆꯣ꯫ ꯕꯨꯕꯨꯁꯨꯅꯦ, ꯄꯣꯒꯣ ꯌꯦꯡꯕꯗ ꯋꯥꯔꯕꯅꯤ, ꯐ꯭ꯔꯦꯁ ꯑꯣꯏꯅꯕ꯫ ꯑꯩꯅꯦ ꯃꯣꯏꯅꯤ ꯂꯣꯏꯁꯤꯜꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥꯒꯤ ꯀꯥ ꯂꯩꯕꯗꯣꯝꯗ ꯆꯠꯈꯤ꯫ ꯂꯤꯛꯂꯥꯁꯨ ꯌꯥꯎꯅ ꯀꯣꯏꯕ ꯆꯠꯀꯅꯤ ꯈꯜꯂꯨꯕꯗ ꯍꯔꯥꯎꯕꯅ ꯁꯤꯔꯦ꯫ ꯄꯟꯖꯥꯕꯤꯒꯤ ꯙꯣꯠꯒꯜ ꯊꯤꯜꯂꯒ ꯖꯒꯣꯏ ꯁꯥꯕꯗꯧꯅ ꯃꯁꯥꯗ ꯐꯥꯎꯏ꯫ ꯔꯣꯁꯟ ꯑꯃꯗꯤ ꯑꯃꯔ ꯃꯅꯨꯡꯗꯅ ꯍꯔꯥꯎꯕꯅ ꯂꯣꯏ, ꯀꯥ ꯍꯦꯟꯅꯗꯤ ꯃꯊꯤ ꯐꯣꯡꯗꯦ꯫ ꯑꯃꯔꯣꯝꯗ ꯁꯨꯔꯦꯁꯁꯨ ꯍꯔꯥꯎꯏ, ꯃꯀꯥꯁꯨ ꯐꯣꯡꯗꯦ ꯃꯥꯁꯨ꯫ ꯑꯔꯣꯟꯕ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯃ ꯏꯕ ꯍꯧꯔꯛꯂꯤꯕ ꯊꯃꯣꯏ ꯑꯃꯅ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯤꯅꯤꯡꯗꯦ꯫ ꯃꯃꯥꯟꯅꯕꯅ ꯇ꯭ꯔꯤꯠ ꯄꯤꯕꯒꯤ ꯅꯃꯥꯗ ꯂꯤꯛꯂꯥꯒ ꯀꯣꯏꯕ ꯆꯠꯇꯣꯔꯦ ꯍꯥꯏꯕꯒꯤ ꯑꯔꯣꯏꯕꯤꯗ ꯀꯦꯔꯦ꯫ ꯉꯥꯏꯍꯥꯛ ꯃꯤꯅꯠ 15ꯃꯨꯛ ꯉꯥꯏꯊꯣꯛ ꯉꯥꯏꯁꯤꯟ ꯇꯧꯔꯕ ꯃꯇꯨꯡ ꯃꯅꯤ ꯃꯇꯨꯝꯁꯨ ꯃꯆꯦ ꯂꯤꯛꯂꯥꯒ
ꯅꯤꯡꯊꯤꯅ ꯁꯦꯠꯂꯗꯨꯅ ꯗ꯭ꯔꯦꯁ ꯑꯞ ꯇꯧꯔꯒ ꯀꯥꯔꯒꯤ ꯊꯣꯡꯖꯤꯟ ꯐꯥꯎꯕ ꯇꯝꯐꯥꯅ ꯊꯤꯟꯗꯣꯔꯛꯑꯦ꯫ ꯂꯤꯛꯂꯥꯅ ꯆꯝꯅ ꯏꯪꯅ ꯁꯦꯠꯂꯤꯈꯩ ꯄꯛꯆꯕ ꯑꯃ ꯑꯣꯏꯅ ꯀꯨꯆꯨ ꯀꯨꯃꯦꯟꯒ ꯍꯦꯛ ꯆꯨꯁꯤꯟꯅꯈꯤ꯫ ꯊꯣꯛꯂꯛꯄ ꯎꯕꯗ ꯄꯨꯡꯉꯥꯎ ꯉꯥꯎꯏ ꯃꯈꯣꯏ ꯑꯍꯨꯝꯗꯣ꯫ ꯀꯥꯔ ꯑꯃꯗ ꯔꯣꯁꯟꯅ ꯊꯧꯏ, ꯃꯥꯡꯗꯅ ꯁꯨꯔꯦꯁ ꯇꯣꯡꯏ, ꯃꯅꯤꯡꯗꯅ ꯃꯅꯤ ꯃꯇꯨꯝ, ꯂꯤꯛꯂꯥ ꯑꯗꯨꯒ ꯑꯃꯔ꯫ ꯀꯥꯔ ꯑꯅꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯆꯠꯀꯗꯕ ꯐꯔꯛ ꯇꯥꯒꯗꯕꯗꯨ ꯎꯕꯗ ꯕꯥꯂꯦꯅꯨꯗꯨꯗ ꯑꯗꯨꯃꯛ ꯏꯀꯣꯝ ꯀꯣꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯣꯡꯏ꯫ ꯀꯥꯔꯗꯣ ꯎꯔꯤꯄꯣꯛꯇꯒꯤ ꯇꯞꯅ ꯇꯞꯅ ꯊꯧꯕ ꯍꯧꯔꯛꯂꯦ꯫ ꯂꯣꯟꯅ ꯂꯣꯟꯅ ꯃꯃꯥꯡꯒꯤ ꯃꯤꯡꯁꯦꯜꯗꯨꯗ ꯁꯨꯔꯦꯁ ꯑꯃꯗꯤ ꯔꯣꯁꯟꯅ ꯃꯅꯤꯡꯗ ꯇꯣꯡꯂꯤꯕ ꯂꯤꯛꯂꯥꯕꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯌꯦꯡꯏ꯫ ꯒꯥꯔꯤꯗꯨꯗ ꯌꯥꯝ ꯆꯥꯟꯅꯕ ꯏꯪꯕ ꯑꯦꯝꯕꯤꯌꯟꯁ ꯑꯃ, ꯀꯥꯖꯜꯅ ꯇꯥꯡꯖꯗ꯭ꯔꯕ ꯇꯔꯨ ꯇꯔꯨꯕ ꯆꯤꯡꯒꯤ ꯅꯥꯄꯣꯡꯒꯨꯝ ꯃꯤꯠꯂꯨ ꯑꯅꯤ, ꯃꯤꯁꯅꯥꯅ ꯃꯌꯥꯏ ꯄꯨꯕꯤ ꯌꯥꯏ ꯑꯃ, ꯌꯩꯊꯔꯔꯦ ꯉꯁꯤꯗꯤ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯕꯤ ꯂꯤꯛꯂꯥꯒꯤ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕ ꯃꯇꯧꯅ ꯃꯌꯥꯝꯗꯣ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯏꯔꯥꯡꯕ ꯍꯥꯏꯕꯗꯨ ꯐꯥꯎꯍꯜꯂꯦ꯫ ꯀꯦꯟꯚꯥꯁꯇ ꯌꯦꯛꯄ ꯍꯩꯕ ꯂꯥꯏ ꯌꯦꯛꯄ ꯀꯅꯥꯅ ꯂꯤꯛꯂꯥꯒꯤ ꯁꯛꯇꯝꯕꯨ ꯌꯦꯛꯂꯕꯗꯤ ꯃꯁꯇꯔ ꯄꯤꯁ ꯑꯃ ꯐꯪꯗꯨꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯕꯒꯤ ꯃꯍꯩ ꯌꯥꯜꯂꯝꯕ ꯌꯥꯏ꯫ ꯆꯣꯏꯆꯥꯏꯅꯔꯕ ꯁꯝꯂꯥꯡꯗꯨꯅ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛꯇ ꯇꯥꯡꯖꯔꯤ꯫ ꯁꯝꯂꯥꯡꯗꯨ ꯅꯧꯔꯕꯤ ꯈꯨꯠꯁꯥꯁꯤꯡꯗꯨꯅ ꯇꯥꯁꯤꯟꯕꯗ ꯏꯅꯣꯠ ꯑꯃ ꯍꯥꯞꯄꯗꯧꯅ ꯇꯧꯏ꯫ ꯀꯥꯔꯗꯣ ꯂꯦꯞꯇꯅ ꯊꯧꯔꯛꯄꯅ ꯃꯐꯝꯁꯨ ꯈꯔ ꯅꯨꯡꯉꯥꯏꯕ, ꯃꯤꯁꯨ ꯌꯥꯝꯅ ꯄꯨꯟꯕ, ꯆꯥꯕ ꯊꯛꯄ ꯐꯥꯎꯕ ꯇꯤꯝꯕꯔ ꯌꯧꯈꯤꯕ ꯈꯪꯍꯧꯗꯦ ꯆꯤꯡꯃꯩꯔꯣꯡꯒꯤ꯫ ꯀꯥꯔꯗꯣ ꯃꯐꯝ ꯆꯥꯅ ꯄꯥꯔꯛ ꯇꯧꯔꯝꯂꯒ ꯇꯤꯝꯕꯔꯗ ꯀꯥꯈꯠꯂꯦ꯫ ꯃꯊꯛꯀꯤ ꯆꯥꯎꯔꯕ ꯌꯥꯝꯅ ꯁ꯭ꯄꯦꯁꯤꯌꯁ ꯑꯣꯏꯔꯕ ꯃꯐꯝꯗꯨꯗ ꯏꯀꯣꯏ ꯀꯣꯏꯅ ꯐꯝꯃꯦ꯫ ꯈꯨꯅꯤꯡ ꯋꯥꯡꯕꯤ ꯑꯃ, ꯄꯤꯡ ꯀꯂꯔꯒꯤ ꯐꯅꯦꯛꯇ ꯃꯄꯥꯟ ꯆꯠꯄ, ꯐꯨꯔꯤꯠ ꯃꯦꯆꯤꯡ ꯆꯥꯟꯅꯕ ꯑꯃꯒ, ꯑꯃꯨꯕ ꯁꯝꯂꯥꯡ, ꯅꯤꯡꯗꯨ ꯌꯩꯕꯤꯗꯨꯒ ꯇꯤꯝꯕꯔꯗꯨꯗ ꯂꯤꯛꯂꯥꯅ ꯆꯪꯉꯛꯄ ꯎꯕꯗ ꯀꯦꯐꯦꯗꯨꯗ ꯂꯩꯔꯝꯕ ꯄꯥꯈꯪꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯅꯨꯄꯤ ꯐꯥꯎꯕ ꯃꯥꯒꯤ ꯑꯃꯨꯕ ꯁꯝꯂꯥꯡꯗꯨꯗ ꯃꯤꯠꯌꯦꯡ ꯆꯪꯉꯤ꯫ ꯆꯥꯎꯈꯠꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯁꯝꯗ ꯀꯂꯔ ꯁꯪꯕ ꯀꯦꯃꯤꯀꯦꯜ ꯃꯌꯥꯝ ꯑꯃ ꯁꯤꯖꯤꯟꯅꯕ, ꯑꯥꯏꯔꯟ ꯇꯧꯕ, ꯃꯆꯨ ꯁꯪꯕ, ꯁꯝ ꯇꯦꯟꯅ ꯀꯛꯄ, ꯃꯇꯝꯒꯤ ꯑꯍꯣꯡꯕꯅ ꯄꯨꯔꯛꯄ ꯁ꯭ꯇꯥꯏꯜ ꯃꯌꯥꯝ ꯑꯃ ꯇꯧꯔꯕꯁꯨ ꯍꯣꯡꯂꯛꯂꯤꯕ ꯆꯠꯅꯕꯤꯅ ꯑꯃꯨꯕ ꯅꯤꯡꯗꯨ ꯌꯩꯕꯤ ꯁꯝꯂꯥꯡꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕꯗꯤ ꯉꯁꯤ ꯐꯥꯎꯕ ꯑꯣꯏꯊꯣꯛꯇ꯭ꯔꯤ꯫ ꯑꯃꯨꯕ ꯁꯝꯂꯥꯡ ꯅꯤꯡꯗꯨ ꯌꯩꯕꯤꯗꯨꯅ ꯄꯥꯈꯪ ꯃꯈꯩꯒꯤ ꯊꯃꯣꯏꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯍꯜꯂꯦ꯫ ꯂꯤꯛꯂꯥꯅ ꯃꯐꯝ ꯆꯥꯅ ꯐꯝꯈ꯭ꯔꯕꯗꯨꯗ ꯀꯦꯐꯦꯗꯨꯗ ꯂꯩꯔꯝꯕ ꯃꯤ ꯑꯇꯩꯁꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯉꯤ꯫ ꯂꯤꯛꯂꯥꯒꯤ ꯑꯃꯨꯕ ꯁꯝꯂꯥꯡꯗꯨꯗ ꯄꯨꯡꯁꯣꯟ ꯍꯦꯛ ꯁꯣꯟꯊꯈ꯭ꯔꯦ꯫ ꯃꯥꯇꯕꯨ ꯌꯦꯡꯅꯤꯡꯕꯒꯤ ꯏꯈꯧ ꯂꯥꯡꯕꯅꯤ꯫ ꯏꯄꯥ ꯏꯄꯨꯒꯤ ꯍꯧꯔꯛꯐꯝ ꯆꯠꯅꯕꯤ ꯀꯥꯡꯂꯣꯟ ꯉꯥꯛꯇꯨꯅ ꯆꯦꯠꯅ ꯆꯠꯂꯤꯕꯤ ꯑꯃꯕꯨ ꯀꯔꯝꯅꯗꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯆꯥꯎꯈꯠꯂꯦ ꯍꯥꯏꯔꯤꯕ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯑꯃꯅꯗꯤ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯒꯅꯤ? ꯑꯣꯏꯔꯣꯏꯗꯧꯕ ꯋꯥꯅꯤ꯫ ꯅꯤꯡꯊꯤꯔꯕ ꯑꯃꯨꯕ ꯁꯝꯂꯥꯡꯗꯨꯗ ꯉꯥꯎꯗꯕ ꯀꯅꯥꯁꯨ ꯌꯥꯎꯗ꯭ꯔꯦ꯫ ꯃꯅꯝ ꯇꯥꯔꯕ ꯂꯦꯡ ꯆꯠꯄ ꯁꯝꯂꯥꯡ, ꯃꯌꯥꯝꯗꯨꯅ ꯍꯣꯜꯂꯤꯕ ꯁꯣꯔꯗꯣ ꯐꯥꯎꯕ ꯉꯝꯃꯤ ꯁꯨꯔꯦꯁ꯫ ꯈꯝꯕꯟꯕꯅ ꯃꯁꯥꯗꯣ ꯀꯨꯌꯣꯝ ꯑꯣꯏꯅ ꯇꯥꯁꯤꯜꯂꯦ꯫ ꯃꯈꯣꯏꯅ ꯆꯥꯒꯗꯕꯗꯣ ꯑꯣꯔꯗꯔ ꯇꯧꯏ꯫ ꯋꯦꯇꯔ ꯑꯃꯁꯨ ꯇꯦꯕꯜ ꯅꯥꯛꯇ ꯂꯩꯔꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯂꯤꯛꯂꯥꯅ "ꯑꯦꯛꯁꯀ꯭ꯌꯨꯁ ꯃꯤ, ꯌꯦꯁ, ꯄꯦꯁꯇꯥꯗ ꯔꯦꯗ ꯁꯣꯁ ꯍꯥꯞꯄ ꯂꯩꯒꯗ꯭ꯔꯥ" ꯍꯪꯉꯤ꯫ ꯋꯦꯇꯔꯅ "ꯂꯩꯔꯣꯏ, ꯁꯦꯝꯕꯒꯤ ꯇꯣꯉꯥꯟꯅ ꯑꯦꯛꯁꯇ꯭ꯔꯥ ꯆꯥꯔꯖ ꯌꯥꯎꯔꯒ ꯐꯪꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯔꯛ ꯊꯠꯅ ꯁꯨꯔꯦꯁꯅ "ꯁꯦꯝꯕꯤꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯋꯦꯇꯔꯗꯣ ꯃꯉꯛ ꯅꯣꯝꯃꯒ ꯆꯠꯈꯤ꯫ ꯂꯤꯛꯂꯥꯅ ꯍꯥꯏꯔꯦ, "ꯇꯥꯃꯣꯆꯥ, ꯄꯦꯁꯇꯥ ꯆꯥꯅꯤꯡꯃꯟꯗꯅ ꯇꯧꯕꯅꯤ ꯅꯆꯟꯅ." ꯔꯣꯁꯟꯁꯨ ꯌꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯈꯨꯝꯂꯛꯏ, "ꯍꯣꯏꯗ, ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯄꯦꯁꯇꯥꯕꯨ." ꯁꯨꯔꯦꯁ, ꯔꯣꯁꯟ ꯑꯃꯗꯤ ꯑꯃꯔ ꯏꯉꯛ-ꯉꯛꯏ꯫ ꯅꯍꯥꯟꯒꯤ ꯃꯤꯔꯣꯜ ꯇꯥꯗꯅ ꯂꯩꯕꯤ ꯂꯤꯛꯂꯥꯁꯦ ꯂꯥꯏꯔꯤꯛ ꯍꯩꯔꯝꯃꯣꯏꯗꯧꯕ ꯃꯥꯜꯂꯦ꯫ ꯏꯪꯂꯤꯁ ꯃꯇꯦꯛ ꯉꯥꯡꯂꯒ ꯍꯩ ꯍꯥꯏꯕꯒꯤ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇꯦ, ꯃꯥꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯗ ꯂꯨꯝ ꯂꯨꯝ ꯂꯥꯎꯕ ꯈꯣꯟꯊꯣꯛ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯑꯑꯣꯏꯇꯥꯅ ꯂꯤꯛꯂꯥꯁꯦ ꯏꯆꯝ ꯆꯝꯕ ꯅꯨꯄꯤ ꯑꯃ ꯅꯠꯇꯦ, ꯃꯉꯣꯟꯗ ꯃꯇꯧ ꯑꯃ, ꯃꯌꯥꯏ ꯑꯃ ꯌꯥꯎꯔꯤ꯫ ꯋꯦꯇꯔꯁꯤꯒ ꯃꯥꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ, ꯎꯠꯂꯤꯕ ꯇꯦꯕꯜ ꯃꯦꯅꯔ, ꯃꯁꯤꯅ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯃꯔꯣꯜ ꯂꯣꯜꯂꯤ꯫ ꯇꯥꯟꯖꯥꯁꯤꯗ ꯑꯁꯨꯝꯅ ꯐꯝꯂꯤꯉꯩ ꯃꯅꯤꯄꯨꯔꯒꯤ ꯗꯤꯖꯤꯇꯦꯜ ꯑꯃꯗꯤ ꯑꯦꯜꯕꯝꯒꯤ ꯃꯃꯤꯡ ꯆꯠꯈꯠꯂꯛꯂꯤꯕ ꯃꯤꯂꯦꯅꯤꯌꯝꯁꯤꯒꯤ ꯍꯦꯔꯣ ꯁꯦꯑꯟꯕꯗꯣ ꯇꯤꯝꯕꯔꯗꯨꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯀꯣꯏꯊꯣꯔꯛꯄ ꯂꯥꯛꯄꯅꯤ꯫ ꯂꯤꯛꯂꯥ ꯍꯣꯏꯅ ꯐꯝꯂꯤꯕ ꯅꯥꯀꯟꯗꯨꯗ ꯍꯦꯔꯣꯗꯨ ꯃꯃꯥꯟꯅꯕꯁꯤꯡꯗꯨꯒ ꯐꯝꯃꯦ꯫ ꯍꯦꯔꯣꯗꯨ ꯂꯥꯛꯄꯗ ꯂꯩꯁꯥꯕꯤ ꯈꯔꯗꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯐꯦꯟꯅꯤ ꯍꯥꯏꯖꯕ ꯈꯔꯒ ꯐꯣꯇꯣꯕꯨ ꯀꯥꯞꯄꯣ, ꯁꯦꯜꯐꯤꯕꯨ ꯇꯧꯕꯣ ꯑꯃꯨꯛꯇ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯗꯤ ꯇꯨꯃꯤꯟ ꯐꯝꯃꯦ꯫ ꯋꯥꯔꯤꯁꯤꯒꯤ 12ꯁꯨꯕ ꯇꯥꯡꯀꯛ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯈ꯭ꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯒꯤ ꯃꯣꯠ ꯑꯗꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯊꯝꯕꯤꯔꯝꯃꯨ꯫ ꯑꯗꯣꯝꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯂꯥꯏꯛ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ
ꯏꯀꯨꯡꯅꯅ ꯈꯨꯔꯨꯝꯖꯔꯤ꯫